Paodam meeting Tavile Papuna Maku, Taram Nochabagalena Kurumjari, Hamada, Nasi Marui Pao. Prime Minister Narendra Modi Sumjet Paituna, Swas Bharat Mission, how to create Bom Pokabiki Tombo condemned to create Loinana, Zoo Foundation Day Toram Pang to create Pau Masaka in a Pizari. Nasi Gandhi Jantinumita, Bharat Pumba, Si Luna Tamnava, Swas Bharat Mission, Prime Minister Modina Sumjet Paitun, how to create Mahatma Gandhi Amasung Lebak Asigi Hana Prime Minister Weramba Lal Bahadur Shastrigi birth anniversary Numita Makoigi Ningsing Kubamda Satuna Ikai Kunaba Uduraba Matunda Prime Minister Motina Balmiki Basti de Leba Kongambi Ama Sumjit Nasitki Mahana Local Police Station Amada Surprise Visit Satuna Mapam Adu Lunana Lebra Haibadu Sektoki Miyangi Weba Iho Ama Waina Pandamda Prime Minister Narendra Modi na Swas Bharat Hauduk Laduna Du Henbagi Paujel Miyam da Sandoknaba Saknairaba Miyoi Kayabu Barton Tauki Makoya Dudi Cricket Icon Sachin Tendulkar Congress Leader Shashi Tharoor Industrialist Anil Ambani Film Actor Salman Khan Priyanka Chopra Kamal Hassan Goagi Governor Mridula Sinha Amasung Yoga Guru Ramdeva Yauki India Kita Prime Minister Modina Swas Bharat Clean India Hodubuki Toramda Wangang Laduna Haikivada Lu Hena Tamnabagidama Mahana Tabak Toduna Legane Mahana Moran Bagi Tabak Toroi Aduga Mi Atena Tobasu Yahaloi Toram Aduda Actor Amir Khan Union Minister Nitin Gadkari Amasung Benkaya Naidusu Saruyaki Prime Minister Modina Makatana Haikivada Mahana Barton Toriba Mioi Mapan Aduna Miam Tinpamda Tolaktuna Du Nan Bagi Tabak Tonganaba High Crate Makoina Mioi Mapan Mapan Amuk Barton Tausanu Amadi Atopa Mioi Mapan Aduna Amuk Mioi Mapan Barton Tauduna Lebak Asibu Luna Natamnaba Tabak Tausano Asumna Matang Yahanduna Sen Wax Tongnaba High Key Ngasi Bharat Sinbat Tungna Pangtung Abagum State Asida Manipur Government Asinduna National Cleanliness Day Jatigilu Henba Numit Toram Pangtu Crate Impal Gandhi Memorial Honda Pangtukiba Toram Aduda Chief Minister O Ibobi Singhana Chief Guest Aduga Deputy Chief Minister Gaikangamna President Oiki Toram Aduda Wangangaduna Chief Minister na Hai Mahatma Gandhi na Miyang Gidamak Toram Tabak Singi Mahina Malem Sinbatungna Laiba Miyoi Sakayagi Minungsi Pangki Amadi Mahaki Ahingsa Non Violence ki Nitina Maram Oiraduna Mahaku Mahatma Haina Kangaki Mahaki Malengi Mapam Punamaki Amadi Generation Kudimaki Lusing Mani Mahatma Gandhi di Kwaidigi Atoiba Spiritual Forcing Marta Ama Waina Matam Pumbada Ningsing Duna Lehoragane Lunan Bahayasi Mahatma Gandhi na Pangtukpa Spiritual Exercise Singi Marta Amane Haksang Panalaina Bagidamak Equina Taru Tananba Environment Ama Tangai Fade Amadi Masina Taruba Puning Wakal Pokalagi Puning Wakal Tasengba Mue Singi Punsidi Kwaidigi Nungaiba Punsini Haina Chief Minister na Makata na Ponduke Forum Masida, Pension Biriba, Manipur Sarkargi, Honorable Nwai Nabagi Damutada, Kingdom Ki, Amadi, Madugi Damutada, Mapunsi, Lom Ki, Haina, Punam Kanabani, Masigi, Malay Masida, Papamayam, Kang Hong Sairaba, Amadi Tangdu Lekadraba, Matam Masida, Mahaki, Nungsinaba Madi, Pukning Patabagi Paulian Asi, Yamna. Maru Erekli Mahaki Mapamdadi Nungsiba Haibasina Punamaki Yamadi Masi Aikoina Namit Kudingi Tauriba Tabaksingi Lamjing Maya Oina Sinagadabani Haibasi Magi Sobatai Zabani President Warol Piraduna Deputy Chief Minister Gakangamna Haiki Jatigi Mapa Mahatma Gandhi di Malem da Tangba Tonganba Wakal Kanba Miyam Yaipnaba Kanba Atoiba Lusingba Amane Sahi Sama Henbagi Mamanga Mahanga Selamba Paujel Santi Leiba Amaga Nuksi Sanana Nungai Yaipana Lemin Nabagi Paujel Kuidaga Magul Lerakba Hengalakbe Mahana Miyangi the Maktorama Tabak Sing Amadi Paujelbu Sakanaba English Ani Tareta Pangtokiba United Nationski Mipamda Mahaki Mapok Numitpu International Day Non-Violence Haina Mat Amatawaina Loduna Numit Asibu Sin Tungna Pangtok Naduna Lak Day
तसेंगनमक महाकी जाति की मपा फादर ऑफ द नेशन ओइबदा नतना मियोइबा कांगकी मपानी हाइना फोंदुखिबगा लोइनना ngarang thokhiba bom pokai hanbugi thawong adusu akan mamongda condemn tawki violence kaya sinadana bom to kaya pokai handana aki akhang do handana I nai ka handana phanayamna sathakhrena mudigi kana kai ure aina khangba watpadara aidi ude lawi madu hena samajrakta amaga nishinadaba thajadaba distress hengalakpa akoi ponu ui sigom ek ase yamna kai haini pangdaba thodu ni ek ni ne lawi pangdaba mission mi pangdaba adung thodu ni haina ai highest form ai condemn toni Manipur Pradesh Congress Committee MPCC nasu sinduna International Non-Violence Day come 145th birth anniversary of Rashtrapita Mahatma Gandhi and National Cleanliness Day gi thoram BT Road ta leiba Congress Bhavan na pangthokhrei thoram aduda Chief Minister O Ibobi MPCC gi President su oiba Deputy CM Kaikhangam nasu lusingduna Bapuji gi photo da haikel lekat tambaga loinena President Kaikhangam na apabo wakolon purakna ba thoram da saruk yakiba singbu wasak lauhan ki Cleanliness Day gi thoram asi ngasi Sandel district ki oina headquarters dasu ngasi pangthuki mini secretariat DC complex Jafau Bazar Autonomous District Council Office Monsang Pantha District Hospital amasung ZEO office ta social service pangthuki 41 Sandel AC gi MLA Saint Nungnung Victor DC Sandel Robert Singha Ketrimayum amasung special contractor SI Livingston na mapang khara da satuna yangshin ki Sandel Christian de Leiba District Sports Complex ki drainage sariba aduda quality maintain toram dabadagi MLA Victor yamna sauki District Hospital dadi Medical Department ki staff amadi Hospital Authority na Manipur Rifles amadi police personnel singa loinana social service toramba MLA amasung DC na thengnarki haidi ngasi meragi nipane panba board numit ni board asigi mapung iba thoramdi yang thang da pangthuki mafam aduda yang thang lairemi kurumba lakpa mioi sing yamanduna pau namki Borlai Kurumaki Thoram Asi Atay Mapam Haibadi Impalgi Kalimai Mandir Amadi Durga Latpam Singh Ima Panthubi Latpam Singh Dasu Paksana Pangthuknaki Ngarang numidang Impalgi MG Avenue da Durga Puja Latpam da bomb plan Toduna Pokai Hankiba Misi Mina Amadi Mikap Miracle Tuan Kiba Toduk Adubu Akan Mamunga Condemn Tawi Hingsana Karigumbakana Ba Amata Purapam Namloi Wapam Asi ngasi Manipur Pradesh Congress Committee gi President oibeta natana Home Minister gi phamsu puriba gaikhangamna mahaki office chamber da pawmisinga unabada man haiki bane man haiki lanai natraga group amana dabi tawa matamda violence yaudaba kongjang sangsin gadabane maduna taduna aki akhang misi mina amade mikap miracle thoganba hingsa gi thodok satharagabadi madu prajana thajaba hantaraktuna mangjaba natana tungjaba khak leiroi Singtam Kudimak Hingsa Tadutuna, Wasak Minaduna, Apunbagi Saktam Nangaba Amadi, Santi Label Lamdam Ama Ohenaba Honasi Haiki. Manu Makatana Haikibada, Lamdamasida Ladiba, Non Manipuri Singi, Life and Property, Nangaba Sarkar, Asina Honaduna Lagli, Honasu Honari, Adu Ngarang Tokiba Todok Adu, Livak Tibane, Todok Aduda, Security Singi, Labs Late, Madugi Kudamdi, Todok Aduda, Security Ama, Laikidaba Dune. Togdoktuda Solaba, Amasung Lake Hidravasing Mapanda, Sarkar, Makedagi, Pibaba, Mateng, Pigani, Impal City Manunda, Ahem security, deployed Tonaba, Taurang locally Haiki. Patavasingbu, Mara Putatuna, Hondokinaba, Aikoi Kudimona, Honaminesi, Hainasu, Mahana Apil Toki. Amaromda, Sakang the Vasing Narang Midang, Impangi, MG Avenue, Durga Puja, Latfamda,
plan tawduna thamlamba bom pokai handuna security personnel ama hatkiba amadi mioi kaya amana asok apan nanghan khiba thodok adu yaningdaba phongduktuna ngasi thangal bazar Gandhi Avenue gi akoibada mafam singda dukan thong londuna nan Manipuri singna protest tawkhre masing yamnaba nan Manipuri singna saruk yaduna sathakiba wakal mifam aduda saruk yakiba nan Manipuri Ram Gaganna Hongdokibada ngarangi bom pokai hanbagi thodok adu akan mamongda condemn tawi Manipur gi sarkar asina nan local singi protection policy amata thambide matam matangi thodok thorpa matamda sarkar asina makoi gi safety place ni haiba mafamda pulap hoiduna pui amaromda nan local singu duplicate identity card pai haiduna security natraga civilian singna thatuna thamba wahang pong satabgi thong kaya asi yaningde aikhoi chatro haibra haina hangki Sidi Durga Puja gi lai khurambane adu manungda tawresi angang macha aigi macha na khoi macha loin chamane ne ai khat gi macha siroi ne na khoi macha si yawratni ne ha wari di sidi kumhai di chai khudingi nong ama ani gi kumhai lai adu manung se phatwa tawresi kanan cover togni police ne cover togni ro कि स्टेट गवर्नमेंट ने कवर तौगनी रो के स्टेट गवर्नमेंट दा पॉलिसी अमा भावस लेती अमरोमदा ngarang thodok aduda soktuna tongan hospital singda like nariba singi pibam chief minister o ibobi home minister gakhangam amadi social welfare minister AK Mirabaina ngasi koina satuna yingchin khre CM na han bo oina rims hospital la satuna soglaba singi pibam yingchin ke matungda sija hospital la satke CMO ibo bina phongdok kibada ngarang ibom pokai handuna asok apan amadi asiana nanghan kibagi thawong adu yamna kanna yaningde laibak thiba thodok aduda laikhidraba mioida ex gracia oina lupa lakh manga piragani aduga khara hena sokpa singdana lupa lising yankai aduga minor injury dana lising kun pigani thawong ase khudingmona condemn tawpham toi senabasing ain gi oiba action lokhatkani haina su CM na makha taki ꯑꯩꯈꯣꯏ ꯀꯟꯅ ꯃꯗꯨ ꯀꯩꯅꯣ ꯇꯧꯔꯤ ꯃꯗꯨꯒꯤ ꯁꯣꯔꯁꯇꯨ ꯁꯨꯡꯁꯣꯏ ꯁꯣꯏꯅ ꯈꯪꯒꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯄ꯭ꯔꯤꯃꯦꯆꯔ ꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯟꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯕ ꯁꯨꯡꯁꯣꯏ ꯁꯣꯏꯅ ꯈꯪꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒꯨꯝꯕꯁꯤ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯁꯦ ꯍꯥꯏ ꯇꯥꯔꯦ ꯃꯌꯥꯝ ꯄꯕ꯭ꯂꯤꯛ ꯀ꯭ꯔꯥꯎꯗ ꯏꯅꯣꯁꯦꯟ ꯄ꯭ꯔꯖꯥꯁꯤꯡ ꯃꯥꯒꯤ ꯖꯥꯇꯤꯗꯨꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ haraw nungaiba puja tawjaba khojaba sigumba marakta tawbase masi yamna pangjabagi thudoni Kuntra Nipan Suba Zoo Foundation Day ngasi iroi semada leiba Zoological Garden da Wildlife Wing Forest Department Manipur gi makada Directorate of the Manipur Zoological Garden iroi sembana sinduna pangthokrai Thoramadu da Uripo Kendra gi MLA L Nandakumar Forest Department ki officer on special duty SOD Dr. D.N. Mahanti IFS Principal Chief Conservator of Forest and Chief Wildlife Warden Manipur P.N. Prasad IFS Mathang Sina Chief Guest of Honor Amadi President Oina Saruk Yaki Thorangi Chief Guest ki warol piraduna MLA L Nandakumar na phongdokibada hojik Manipur da leiriba zoo asi atai state singda leiriba atai zoo singa yengnabada yamna pigi maram asina zoo asi sauthukpa darkar lei Manki Gadaraba Manipur gi sa useksing tung koina lehongnabagi damak Manipur gi umang kanba darkar oi haiki President Oina Saruk Yakiba Chief Conservator of Forest P.N. Prasana India da leiba mioi kayana Manipur kadai da lei haiba khangdaba yawi adubu Manipur gi sangai amadi siroi lini na chingba India gi atai mafamda phangdaba sa amadi lei makhal asina Manipur bu masakta le maram asina Manipur gi sa usek kanhongnaba lekai khul da satuna sa usek ki matangda awareness piba darkar lei Manipur da deforestation tobana maram oiraga sanga kaya mahali hainasu makata na haiki Manipur da phangba indigenous species sao chek asida loina puraga thamba esi juda akhoi CJZ dagi atai central funding dagi akhoi na sao chek gi enclosure semba hore master plan seme adu chahi khodengi enclosure aniya home seme akhoi Aimon Kanguki Naki Oiba Laurok Mamangi Lambi Sanjin Bakumai Lamjir Ngasi Sandel District ki Manung Sanalaiba Aimon Pulen Village the Pangthokrai
Aimol Kanguna Yelongedagi Hoduna Sanaduna Lagnabi Sanabi Kayaga Luinana Kulgi Nahasingna Kulgi Lambi Semba Amasung Naki Weba Zagoi Sekaya Utpana Mapung Weba Thoram Singh Waiki. South Korea ki Incheonda Chathari Batara Teres Suba Asian Games da Bharat ki mihut sinduna saru yakiba lamdam asigi boxing sanaroi Laisram Sarita Amadi Laisram Devendro Anina Sanakiba matching da Jarsingna Yamna Luzadaba Mongda decision piki bagi thawongu yaning daba pongdoktuna ngasi lamdam asigi tongan ba mafamsingda Korea ki CD cassette sing mai thaduna manghan khrei ngasi Imphal gi Arts College da tamba top khongnang khongdagi Kangenbam Bibek Sahi Kulumdoi Apopa K. Ais Raguna Imphal ki tongan ba cassette library dagi Korean CD sing khonggatlaga Major Kulda mai thaki K.S. Bibenga CD mai thaba duga mari leinana Sarita Amadi Devendro ki damak Manipurna lebli haiki Nakalamramda Akhil Bharatiya Bidati Parishad ABBP Kakching Unit asu sinduna 17 Asian Games da goal logani haina asa torambi sanaroi ani Sarita Amadi Devendro da Jasingna Tokiba Aranba Thawona India Amadi Manipur gi mingchat kihan bagu yaningdaba phongdoktuna Jasingi mitam Kakching Bazar da mai thakrai Abi pai mai mani ne le bo ta. Abi pai ma kai no ma kai. Le Baby. Schedule Caste Mahiroi Singda Piba Sel Gitembang Metric Mamang Amasung Metric Matungi Scholarship Senfam Manipur Government Pithok Pidana Ladiba Sibu Yaning Daba Pongdoktuna Sangsil Lakiba Kongjang Matam Karagi Wena Handole Haina Kakching Subdivision Schedule Caste Students Union Gi Convener M Pravina Pongdoragde Ngasi Representative of Lois Role Gi Auditorium Da Pangthukiba Paungi Singa Unaba Amada M Pravina Hai Ngarang Schedule Caste Taba Mafam Singda General Strike Chatharingai Manungda MOBC gi Parliamentary Secretary MD Amin Sahana Schedule Caste Mahiroi Singhi Awaba Kaya Ubiduna Pangpam Thokpa Scholarship Senpam Panghanaba Wari Sanasi Haina Kanghalakpadagi Ngarang Wari Sanaki Matungda Manipur gi CM Amasung Deputy CM Gasu Unahanduna Chaliba Tha Asigi Kun Phawagi Manungda Soiduna Mak Panghangani Haiba Tha Jabakaya Pirpana Chatharamba Kongjang Adu Matam Kharagi Waina Handokpane Karigumba government Thaja Piriba Matam Asi Phawbada Mahiroi Singhi Scholarship Senpam Pithok Pidrabadi Makha Taba Hena Kanma Kongjang Sing Sangchilagani Hainasu Pravina Pongdoragli Thasaba Pirpagi Matung Inna Hana Sangchilamba Kongjang Hadoksare Karigumba Sakari Magidagi Pirpiba Thasabase Karigum Man Kibata Agadi Hariba Matam Stegi Sakari Magidagi Pirpiba Agadi Hena Level Family Adubu Karigumba Pirpaba Agadi Hena Akan Kongjang Sangchilagadi Manipur People's Party ki President and Sobakirana High Crate Corruption Asi Mantri MLA Amadi Official Singda Satharambadu Ngasidi Sanabungi area da Yokshilagde Wapam Asi Ngasi Nungtil MPP Office da Pangtupa Bauhi Mipamda and Sobakirana Pundu Kibane Mahana Haiki Taratret Suba Incheon Asian Games Boxing da Saritana South Korea gi Jina Paka Tinakibadu Miyam Punamanga Ukiba Bautni Masida Corruption Sangi Habadu Miyam Kangnaba Ngaktane India Amari Manipur government games asida bronze medal Lauropa Sanaroi Singda incentive Pigedaba Lairagadi Sarita Dasu Adumak PBU Manipur Asi UP Bihar Gumba Asoba State Ama Oram Lagadi Indian Olympic Association Kairam Lagani Amadi Parliamenta Langnaram Lagani Manipur gi MP Ahum Lairibasina Sarita Gidamak Kari Toropagi Haibadu Yangse Haiki Sarkarna Manipur Sarkarna Sarita gold medal Lauropagi prize do Ibi Gidavani Ani Subada Karigumba Saritasna Punjab dagi natraga UP dagi natraga Maharashtra dagi Soba state sing Madhya Pradesh dagi natraga Bihar dagi waramtar adugi parliament sing nikkani parliament nikkani aduga Indian Olympic Association je kudak thubai gani adubu ngasidi ekoi Manipur dagi
लेबीरीबा पार्लियामेंट फमीबा MP अहुम राज्य सभा की अमगा पार्लियामेंट इनर अमगी आउटर की MP अहुम सिना करी तोरपके हाइबदो एकोय मखा ताने अरोइबदा मरुइबा पाउ अमुक हन्ना पिजरी प्राइम मिनिस्टर नरेंद्र मोदी ना सुमजेट पाइटुना स्वास्थ्य भारत मिशन हौदोख्रै बोम पोखाइबगी थौंगबु कंडेम तौख्रै लोइनना जू फाउंडेशन डे थौरम पांथोख्रै ngasigidamakta di paudam matang sita lusinjari miyam amuka hanna kurumjari